Sursampu District Headquarter gi New Bazaar da Satnang Thukai haibiki maral da Kuki singna Hyundai Ion car amaga truck amaga amata thuan kre loinana miyoi phu gi footage kya social media ta thadurakli. BJP की CM सुसिले कांग्रेस प्रेसिडेंट सुसिले ओखरम एबोबी बु कांग्रेस प्रेसिडेंट हाबलखरी कुमजाइंग लिसिंग अनि ग कुनगनी थुई की फेब्रुवारी अमस मार्च त तकगनी थोंना पांगथोखिबा तरानी थुई सुपर मणिपुर लेजिस्लेटिव असेंबली की मिखल मतुंगदगी लिंगलखिबा असेंबली असिगी मतम लोइरगदबा सही अमरुमदा ngaisilaklaba tanjada फेब्रुवारी 19 इंग लिसिंग अनि ग कुनग मंगादगी सस्पेंडेड एनिमेशन थमलखिबा असेंबली बु नान हिंगत अलगा मिखलसिगी मतुंगदा लिंगबा लेंगापु लुसिंगखिबा चीफ मिनिस्टर बिरेन की मुहुत्ता युमनाम खेमचान बु चीफ मिनिस्टर ओइन वसक लोखरबा मतुंगदा मणिपुर प्रदेश कांग्रेस कमिटी MPCC दसु ख्वाइदिगी साउन अहोंग लाखरि ngarang all india congress committee AICC की जनरल सेक्रेटरी ओरिबा KC Venugopal MP na ibobibu MPCC की प्रेसिडेंट ओइन अपॉइंटमेंट पिरखरि AICC की मेकेडी की जनरल सेक्रेटरी असिना थोलकपा चिरोल सिगी मतुंग इना ओक्रम इबोबिना MPCC की प्रेसिडेंट ओइरगा फम्मसिबु पुरखिबा कैसा मेघचंद्र MLA बु CLP की लीडर ओइना अपॉइंटमेंट पिरखरे दुगा पार्टी सिगी सीनियर MLA अमा ओइरकलिबा के रंजित हानादगी पुरखपा CLP की डिप्यूटी लीडर ओइना अपॉइंटमेंट पिरखरे चिरोल सिगी मतुंग इना ex MLA विक्टर कैसिंग अमसुम मंगाबाई फैना MPCC की वर्किंग प्रेसिडेंट ओइरगने दुगा ex MLA MD फजुरहिमना ट्रेजरर ओइरगा MLA TS लोकेश्वर बुना कैंपेन कमिटी की चेयरपर्सन ओइना खलखरि लोइना मिनिस्टर ओइरमबद नतना कांग्रेस प्रेसिडेंट ओइरमलवा मोइरांगथेम ओकेंद्रो बुना इलेक्शन कमिटी की चेयरपर्सन ओइना अपॉइंटमेंट पिरखरि सिरोलसिगी मतुंगिना नौना MPCC की प्रेसिडेंट याउन अपॉइंटमेंट पिरखरबा फमसिंग असि खुदक्तगी सनबा होरगने हरि पनमयाबदि मथंग सै इंग्लिश ngani ka kunga taret ki mars ki ahum suba sayol phawgi manungda pangthokpam thokliba 12 suba manipur legislative assembly ki election pangthoktuna masi ki thabak thorom punama loisin pham thoklibani nemsa kibgen lengak semba yawgi mayok ta kham thengna sauna khiba total shutdown gi makha ta pa paw mem da tentak na thamjagi non chief minister Khemchana lusingba anoba lenga wasak lobada kangpokpi assembly constituency ki MLA nemsa khipkena deputy chief minister oina wasak lawkhibabu yaning daba phungdoktuna nahanumidang mahakna leidiba new delhi gi manipur bawon gi gate ko kijo gi miyoising thomjalaktuna pendaba khulausing lawkhiba lekhrabani माफम अदुरा खक्तनतना कांगपोकपी डिस्ट्रिक्ट की साइकुल अमसुम सुचामपुर डिस्ट्रिक्ट की तुइबोंग दसु खुदक्तगी लंबीदा उवा फाइजंदुना मई थादुना थिंगजनबगा लोइनना अकन ममोंग यनिंगदबा फुंगदोखिबगी पाव वीडियो अमसुम फोटो सिंग सोशल मीडिया की तुवान तुवानबा प्लेटफॉर्म सिंगदा वायरल ओइरखरबनी कोकीजाउ काउंसिलना लेंगाक सेमनि यावखिबा कोकीजाउ की MLA सिंग बॉयकॉट तौबगा लोइनना टोटल साउदान पुंग कुनगा मरिगी KSO न सगोतुना लौथोखरबनी कोल माइन फोखाइबदा यामद्रबदा मियोय 10 सिखरे कयाना थीबा खंगद्री मेघालय की स्टेट
ꯖꯦꯟꯇꯤꯌꯥ ꯍꯤꯜꯁꯇ ꯂꯩꯕ ꯂꯣꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯆꯂꯥꯏꯕ ꯀꯣꯜ ꯃꯥꯏꯟ ꯑꯃꯗ ꯈꯪꯍꯧꯗꯅ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯀꯌꯥꯅ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯍꯥꯏꯔꯤ ꯀꯣꯜ ꯃꯥꯏꯟ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯤꯈꯤꯕ ꯃꯤꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯄꯣꯔꯠ ꯐꯣꯡꯅꯔꯛꯂꯤ ꯔꯤꯄꯣꯔꯠ ꯑꯃꯗ ꯃꯦꯘꯥꯂꯌꯥꯒꯤ DGPꯅ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯤꯈꯤꯕ ꯁꯤꯟꯃꯤ 13ꯒꯤ ꯍꯛꯆꯥꯡ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯌꯥꯝꯗ꯭ꯔꯕꯗ ꯁꯤꯟꯃꯤ 10 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯀꯌꯥꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤ ngarang ayu angan ber thokibani pokhai bigi thodokta sikiba sinmi ayamba asamdagi laklaga maina sida thabuk suba miyoi sing oigani thajanari khangogduna pokhai rakhibadu red hole minda dynamite sisinaduna pokhai hanana bo honabada soibadagi sinmi singna pokhai gadaba mafum adudagi lapthoktringaida soibadagi pokhai rakhiba oigani thajanari Kuki na nungay kapthorak padigi sinam khulgi khunja sing mi painari Impal East District ki sinam khulga tainaba Kangpokpi District ki Wakan Hill Range tagi Kuki khulai pai bisna nungay round kya kapthorakli khunja misam sing mi paiba poknari hari ngarang ayuk pung taramuk tabada Hill Range adumaktadagi Kuki khulai pai bisna nungay round taragani thurang kapthoraki numay kapthorak pigi makhol tabada thangnana lariba sinam khulgi khunja sing mi paiba poknaki hari Kuki khulai pai bisna Nahan numidang amasung ngarang ayuk numay kapthurakiba Wakan Hill Range asi kangluki irang manungdagi CRPF ki ngak sien maphamaktada leiba maphamni masiga naknana leiriba sinam khulgi aroiba sarukta Manipur Rifles ki kangbu amana ngak sienbigi thabak tawri kokina numay kapthurakiba adu sinam khulgi khunja singbu mi pai hanana basatharakiba oiramba yahri panbaya abri center ki lamjing makhada minister Kem Chana lusingba anoba government ama semlakpada koki MLA ahum yaukiba du koki militants akan mamongda yaning daba phungdok naraklibani kha thangba province ta separatist sing lakshinana ba Pakistan ki security force na drone sing helicopter sing sijanakri Pakistan ki security force na numit humni gi lanpham amagi matung kha thangba town amabu separatist lalhobu sing gi khutagi lakshinana ba drone sing amasum helicopter sing sijanakri haina chayo loiba numiki hingsa da sikiba apunba masing yangkhai yaukhre na so Pakistan ki police na phongdorakre Pakistan gi tongana tanaba lal hauriba Balos Liberation Army na thangja numite attack sing sa tharakibadagi Pakistan ki khwaidigi chawba province adu pumlep lepagum tokre security force sing lal hauba sing gi marakta mafam taraga ni thoirom henbel nongoi kapnakibadagi militant sa magamaudraga tere rom sikre Lanban gumna section ngak selaba province adugi kunung Koyeta mapungoiba administrative building adugi manakta leiba Robina Ali Kaupi nupi amana maki yumgi yumthak amasum wall sing adu phakai khibum khanki Balos Liberation Army BLA gi fighters sing school sing bank sing market sing amasum security installation sing da thomjin ki amasum security official kungani thu hena amasum misam kunthraga taru khatki BLA na lamdam adugi khwaidigi kanba lalhoba group ni miyoi lising yang khairong gi laifam oiriba nuski marubumi town da lalhoba sing aduna police station amasum atai security installation sing question duna thamkibadigi numit humni gi muknaba mathoki ningthokabagi athingbada police na town adu amuk hana paiba ngamdabagi mamangi khuthoknabadu official tare sikri hana police naiki Nuski na ahen batrup sing thakre militant sing adugi matakte helicopter sing amasum numai sing sijanakre ainasu security official sing haiki thadau in pina nemsa da hai Kuki single Loinaganu thadau oina adumak layu Yamnan Kemchana lusing belenga asigi deputy minister oiriba Kangpokpi assembly constituency ki MLA nemsa kipgena Kuki sing makhoi ki organization amadi separatist ideology sing lagi lapna laibiu thadau amu oina thadau singi phangpham tokpa hak sing mapung phana phangana na bokhona biu haibu wapam thadau NP Manipur TIM na thadorakpa sirol amada makhata na phongdorakli amaromdana Any Kuki tribe ST list ki lakthoknaba thabak lokhat piu Manipur anauba government ama yumnam Kemchana lusingduna CM ki basida Indigenous Peoples Forum Manipur na nungaiba phungtokpaga loinana government asina tawhaningba wafum khara phongdorakli forum asigi information and publicity cell gi sirol aman hai anauba government ama CM dana wasak laukiba matungdagi Manipur ingtapa amasum sakhot lambida manglomna sangsilakpa oirasanu haina phongdorakli sirol aduna hai anauba council of ministers sigi mamangda Taduna leriba thabak singdi anauba minister na ahanba miyeng thamgadaba agenda di any Kuki tribe singbu ST list ki lakthokpada ahanba miyeng
ꯊꯝꯒꯅꯤ꯫